Chinese Russia की Warplane Singna Defense Zone Lansinna Paisillakpada South Korea की Fighter Jet Sing खुदक्तगी सेम साखरे Russia की Warplane तरुक अमदे Chinese की Warplane अनीना South Korea की Air Defense Zone Lansinna करिगुम्बा वाफम अमता खंगन बतौदना पाइसिलकपदा South Korea की Fighter Jet Sing खुदक्तगी मथौ तौनबा सेम सादुना लैख्रे हाइना South Korea की मिलिट्री की माइकेदगी फोंदोरख्रे South Korea की खा थंगबा मदे अवांग थंगबा कोस्टा ngarang ayuk anganbadagi China ge H-6 bomber warplane na kayarakhana defense zone Lansinna paithok paisin tawba hawrakhibani haina Seoul gi Joint Chief of Staff na phongdorokle China gi warplane sing adu hanjin na paisilaklaba matungda pung ama muk lairaga Sea of Japan haina su khangnaba nongpok thangba samudra khongban tamna Russia gi plane Sukhoi 35 fighter jet aniga konana Chinese ke Tu-95 bomber mari amaga amukana Seoul gi Air Defense Zone Lansinna paisilakibane Seoul dagi phongdorokpada paw amada warplane sing aduna Defense Zone sing Lansinna paisilaklabasu South Korea ge airspace da violate tawrokhi de haide ADI jet haiba mafam ase South Korea gi airspace dagi hena chawba mafam amane mafam asi makhoina security reason gi yenglaga Kayarak hanna control taunaba honakibagi mawongda plane sing adu paisilakibane antarjati gi oina yanaba magi makhada mafam asida makhoi ge plane sing paisilakibagi chapchaba maramdi phongdokhide Seoul gi Joint Chief of Staff na thadorok pachirol amada hai thawong sing ase thokraba matungda China amadi Russia gi aircraft sing na KA-DI jet ki manung chana paisilaktringai mangoina na Seoul gi military sing na Air Force fighter jet sing da makhoi gi mathau pangthoknaba senaduna laikhi haire oirakliba thawong sing adu Beijing amadi Moscow ani gi hanana yathoktuna leiraba combined air exercise ke thawong ama mali haina Seoul gi Yonhap News Agency na pirakpa report amada phongdorokre thokiba thokdok adu Washington na China amadi Pyongyang ani ase yamna maruoina achetpa mari leinariba laibak oibana Makhoina North Korea da mateng pangnana bagi khongthang ama oina changsilakiba oiba yai chahi asida Pyongyang da missile launches kyarak tawduna chana kanglon kaya thugai khiba laikhravane nakalamarom da China ge President Xi Jinping na handak ta nauna Kim Jong Un ga unaba mada malem gi oina santi thamna bagi da mak China na North Korea gi mateng thawai hakchang yauna pangani haina North Korea gi lusingba si da phongdo khiba wafam su laikhivane Pyongyang na tha sigi angan basarukta intercontinental ballistic missile ama kaptuna test tawkhiba du khwaidagi mapangal kanba changeng ama oirebane maduna US ki nuclear threat adu mayok na bangamgani haibage phongna singnaba ama ohenkhibane oirakliba thawong asida United States ki maikidagi Beijing amasung Moscow na Pyongyang bu protect tawnabagi damak thangzilagliba khongthang adugi damak akanba mawongda maral sirakre Moscow amadi North Korea laibak ani ase chahi asigi me thada US na lusingduna sanction kiba sanction thambagi board amada malem gi laibak ayam bana board pina rakhibane taseng namak sanction adu North Korea na missile launch kaya tawkhiba dugi mayokta pangthokhiba board ni haina makha tarakle LAC manak nakna India US military exercise pangthokliba sida China na kanna yaningdaba phongdorokle Line of Actual Control LAC paring manakta India amasung United States anina Joint Military Training Exercise sathari basida China na yamna kanna yaningdaba phongdorokpaga loinana India US anigi thawong asina mamangda New Delhi amasung Beijing anigi marakta yana cherol sign tawnakhiba du thugaibo ina thokani haiba wafam phongdokre aroibada tabiriba pumnamakpu thagachare